MLA Singna Manipur ki Khallaga Kathoknarabadi Hayengmak Popular Government ama Lingba Yagani haina Keirao AC ki MLA Lourembam Rameshwar na phongdorakli wafamasing ngasi kyamgei mamang lekai deleiba ibudhau khagemba macha ibungo gi nauna sangagadaba sanglen urupyung tambagi thoramda mahakna phongdokhibani kyamgei gi ahallaman amadi ima ibal kayana saruk yaraga pangthokiba urep uyung tambagi thoram aduda paumi singna hangba wahangamagi paukum piraduna MLA Rameshwar na hai Haukiba Numit Khadanigi Mamangda Laklamba BJP Manipur gi in charge Dr. Sambit Patraga Mahaka Unakide Adumakpu Aikogi leader ni haina Lairiba Manipur Legislative Assembly gi Speaker Amasong Hanagi Minister Yumnam Khemchandga Dr. Sambit Patraga Unakiba Aduna Aikogi Oinadi Yare haina lawi Dr. Sambit Patrana Manipurda Lakiba Adu National Highway Sing Mapungfana Hangdoknabagi Matangda Churachandpur Amsong Kangpokpida Chatlaga Wari Sanakibani haina tai Pumnamak Sing Asi Oidunasu Atubada Popular Government Ama Semakpa Yabagi Tazavale Mahakna Makatana Hai Atuba Matamda Miyamgi Lengak Ama Lingnaba Ngarang kay Samtong AC gi MLA Sapam Nisikan gi Yumda Aikoi MLA Taramanga Tarataruk Rompun Ki Hauzik Aikoi de Lairiba MLA gi Strength Ase Kunumdoini Adubo Lengak Sembada Mathautariba MLA gi Masingna Kuntrani Hosik Waliba MLA Taret Ase Hanagi Minister Yumnam Khemchat Namsang ACG MLA S Rajan Hairok ACG MLA TH Radesham Amadi Thangmaiban ACG MLA KH Joy Kisana Lehoriba Atay MLA Singa Pau Faunaba Hainaso Ngarangi Unaba Duda Lepnaki Hojik Ase Center Gi Yaka Yengnaga Lengak Semba Ngaibagi Matamna Tre Hosik Lairiba Fibamasida Mahakna Khanba Wakhalonda Chief Minister Amadi Minister Oiningba MLA gi Masing Yamba Maramna Khudungchaba Longnabagi Ngaiba Manba Ama Yawi MLA Singna Manipur gi Damak Khallaga Kathoknarabadi Hayengmak Popular Government Ama Lingba Yai haina MLA Rameshwar na makhatana phongdokhi Highway sing pun hangnaba Zampuda Kamupuda Salo Kolakanda Bana Birame Duga Atumatam Saka Semakpa Yabi Hazavale Ado Akoi Makta Harmalate Sumokon Pau Tazavada Adumana Lay Aduga Magi Wanatagasu Koi Nang Maksud Mokoi Honorable Koi Saipigi Koi Taraga Mangataru Koi Honorable Nisikanta Game the Pulling Pop Yakam Akoi Kane Atumatam Sakasian of the Sakasiam claimed over the me Kunchasange Koi Labor Stang Nikun like Tare Wali Teresi like Hoyuman Koi Hainaga Pulagat Sended to Hariba Puno Honovasi the Nang connected Honorable Hani ex Minister of Tanzania the Hirokira the Shamna and the time Jogisana, Hanek Minister, Razian Marina, or Ghana, some of the lady, but my that's my day, the Hori Singha, what is Haraga, we could try Subamita, Governor Claim Books and Haine cannot be sentencing the Kayang Legadi, Mayan and Kambira, Piag in one white over the Punjaru, and my Haina dealing among you over the mother. I can't do Honor quite momentarily.